ꯑꯩꯗꯤ ꯋꯥꯡꯄꯣꯛꯄꯤꯗꯒꯤꯅꯤ ꯄꯨꯔꯅꯤꯃꯥ ꯀꯧꯏ ꯑꯩꯈꯣꯏ ꯃꯦꯒꯤ ꯇꯥꯡ 23ꯀꯤ ꯅꯨꯡꯗꯥꯡꯗ ꯄꯨꯡ 2:30 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯃꯣꯏꯁꯦ ꯀꯥꯞꯅꯔꯛꯑꯦ ꯑꯩꯈꯣꯏꯁꯦ ꯃꯣꯏꯅ ꯄꯨꯡ 12ꯗ ꯀꯥꯞꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕ ꯄꯥꯎꯗꯤ ꯇꯥꯖꯕ ꯆꯦꯟꯕꯗꯤ ꯅꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯜꯂꯦ ꯑꯗꯩ ꯄꯨꯡ 12ꯁꯦ ꯇꯥꯔꯛꯄꯁꯤꯗꯩꯗꯤ 12ꯁꯤꯃ ꯐꯈ꯭ꯔꯦ ꯀꯥꯞꯄꯔꯣꯏꯗ ꯃꯥꯅꯦꯅ ꯂꯩꯔꯦ ꯑꯗꯩ ꯄꯨꯡ 1ꯁꯤꯃꯨꯛ ꯉꯥꯏꯔꯦ ꯄꯨꯡ 1ꯁꯤꯗ ꯑꯃꯨꯛ ꯍꯧꯔꯛꯀꯗꯣꯏ ꯖꯥꯠꯂꯥꯅ ꯑꯗꯩꯗꯤ ꯄꯨꯡ 1ꯁꯤꯁꯨ ꯀꯥꯞꯄꯛꯇ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛꯇꯪ ꯎꯏꯔꯁꯦꯅ ꯎꯏꯕꯁꯤꯗ ꯄꯨꯡ 2:30 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯃꯣꯏꯁꯦ ꯀꯥꯞꯄꯛꯑꯦ ꯅꯣꯡꯃꯩ 2ꯔꯛ ꯀꯥꯞꯄꯛꯄꯁꯤꯗ ꯀꯔꯥꯏꯗꯅꯣ ꯈꯜꯂꯦ ꯑꯩꯈꯣꯏꯁꯦ 3ꯔꯛ ꯀꯥꯞꯄꯛꯄꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯆꯦꯜꯂꯛꯏꯁꯤꯅ ꯆꯦꯜꯂꯛꯄꯁꯦ ꯑꯩꯈꯣꯏ ꯆꯦꯜꯂꯛꯏꯁꯦ ꯀꯔꯥꯏꯗꯅꯣ ꯆꯦꯜꯂꯛꯏꯁꯤꯁꯨ ꯈꯪꯗꯦ ꯆꯤꯡ ꯃꯥꯟꯁꯦ ꯆꯦꯜꯂꯛꯄꯁꯦ ꯋꯥꯔꯦ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯦ ꯄꯣꯔꯛꯄꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯉꯝꯅꯕ ꯆꯦꯜꯂꯦ ꯁꯖꯥꯟ ꯁꯪꯁꯤꯗ ꯆꯦꯟꯁꯤꯜꯂꯦ ꯁꯖꯥꯟ ꯁꯪ ꯆꯦꯟꯕꯗꯩꯗꯤ ꯀꯥꯞꯅꯕꯁꯦ ꯐꯈꯤꯗ꯭ꯔꯥ ꯈꯜꯂꯦ ꯁꯨꯛꯐ ꯐꯗ꯭ꯔꯦ ꯐꯠꯇꯕꯗꯩꯗꯤ ꯅꯣꯡꯉꯥꯜꯂꯒ ꯐꯒꯅꯤꯀꯣ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯩ ꯅꯣꯡꯉꯥꯜꯂꯁꯨ ꯐꯠꯇ꯭ꯔꯦ ꯅꯣꯡꯉꯥꯜꯂ ꯐꯠꯇꯕꯁꯤꯗꯩꯗꯤ ꯃꯍꯩ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯆꯦꯟꯅꯩ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯃꯤꯗꯤ ꯒꯥꯔꯤ ꯂꯩꯕꯅ ꯆꯦꯟꯅꯈꯔꯦ ꯂꯩꯇꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯆꯣꯡꯉꯒ ꯂꯩꯖꯍꯧꯔꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯤꯒꯤ ꯒꯥꯔꯤꯗ ꯅꯞꯄꯒ ꯑꯩꯈꯣꯏ ꯊꯋꯥꯏ ꯈꯤꯇꯪꯁꯨ ꯍꯤꯡꯅꯕ ꯆꯦꯟꯖꯔꯛꯑꯦ ꯆꯦꯜꯂꯛꯄꯗꯤ ꯑꯗꯨ ꯁꯤ ꯌꯧꯔꯛꯑꯦ ꯂꯝꯖꯥꯎꯁꯤꯗ ꯊꯨꯡꯉꯔꯦ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯉꯁꯤꯐꯥꯎꯗꯗꯤ ꯏꯆꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯐꯖꯅ ꯑꯗꯨꯝ ꯇꯧꯕꯤꯗꯅ ꯑꯋꯥꯕ ꯈꯔ ꯈꯥꯡꯉꯒ ꯑꯗꯨꯝ ꯂꯩꯖꯔꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯤꯡꯕ ꯐꯥꯎꯗ꯭ꯔꯣ? ꯌꯨꯝꯗ ꯍꯟꯅꯤꯡꯉꯤꯕꯅꯦ ꯆꯪꯕ ꯌꯥꯗꯦꯅ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏ ꯆꯠꯅꯤꯡꯕꯗ ꯉꯥꯎꯔꯕꯅꯦꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯕ꯭ꯔꯣ? ꯑꯁꯣꯛ-ꯑꯄꯟꯗꯣ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯑꯃꯗꯤ ꯁꯣꯛꯏ ꯏꯄꯥꯁꯦ ꯃꯅꯪꯒꯟꯗ ꯃꯊꯕꯥꯛꯇ ꯄꯥꯟꯕ ꯑꯃꯅ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯁꯣꯛꯏ ꯃꯅꯥꯗ ꯄꯥꯟꯕ ꯃꯣꯏꯕꯨꯗꯤ ꯐꯔꯦ ꯍꯧꯖꯤꯛ ꯌꯦꯡꯉꯦꯅ ꯗꯥꯛꯇꯔꯗ ꯂꯩꯕꯗꯣ ꯈꯔ ꯀꯨꯝꯃꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏ ꯑꯗꯩ ꯑꯇꯩ ꯑꯁꯣꯛ-ꯑꯄꯟꯗꯤ ꯌꯥꯎꯗꯦ ꯑꯗꯒꯤ ꯁꯤꯗ ꯏꯌꯥꯅꯨꯄꯥ ꯑꯃꯒ ꯃꯊꯕꯥꯛꯇ ꯄꯥꯟꯕ ꯂꯝꯖꯥꯎꯒꯤ ꯃꯐꯝꯁꯦ ꯂꯩꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯑꯩꯈꯣꯏꯁꯦ ꯇꯥꯡ 28ꯇꯨꯗ ꯍꯧꯔꯒ ꯇꯥꯡ 38 ꯑꯗꯥꯏꯗ ꯌꯧꯔꯛꯄ ꯑꯗꯣ ꯍꯧꯖꯤꯛꯁꯦ sida ꯂꯩꯕꯗ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯒꯦ? ꯀꯔꯤ ꯀꯩꯅꯣ ꯇꯧꯕ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯕ ꯀꯔꯤ ꯑꯋꯥꯠ ꯑꯄꯥꯗꯤ ꯋꯥꯠꯄ ꯍꯥꯏꯕꯁꯦ ꯆꯥꯅ ꯊꯛꯅꯕꯕꯨꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯗꯨꯝ ꯏꯆꯥꯁꯤꯡꯅ ꯄꯤꯖꯩ ꯑꯋꯥꯠꯄ ꯍꯥꯏꯕꯁꯦ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯗꯣꯏꯅꯣ ꯀꯔꯤ ꯋꯥꯠꯇꯦ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯑꯗ ꯃꯣꯏꯅ ꯁꯨꯝ ꯃꯦꯟꯕꯤꯔꯤꯕ ꯈꯣꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯇꯧꯕꯤꯔꯤꯁꯤꯅ ꯑꯩꯈꯣꯏ ꯑꯄꯦꯟꯕꯗꯤ ꯑꯗꯨꯝ ꯑꯣꯏꯔꯦ ꯀꯦꯟꯗ꯭ꯔꯒꯤ MLA ꯒꯥꯏꯁꯦ ꯂꯥꯛꯄꯤꯔꯝꯕ꯭ꯔꯣ ꯑꯇꯩ ꯁ꯭ꯋꯥꯏꯗꯒ? ꯀꯦꯟꯗ꯭ꯔ MLA ꯂꯟꯖꯤꯠ ꯅꯍꯥꯟ ꯅꯣꯡꯃꯗꯤ ꯂꯥꯛꯑꯝꯃꯤ ꯑꯇꯩꯕꯨꯗꯤ ꯂꯥꯛꯑꯦ ꯑꯇꯩ ꯃꯃꯤꯡꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯌꯥꯛꯁꯨ ꯑꯗꯒꯤ ꯃꯣꯏꯒꯤ ꯁꯤꯕꯥꯏ ꯑꯃ ꯑꯁꯣꯝꯗ ꯁꯨꯒꯨꯅꯨꯒꯤ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯇꯥꯟꯊꯣꯛꯍꯟꯅꯤꯡꯉꯦ ꯑꯩꯈꯣꯏꯁꯨ ꯇꯥꯟꯊꯣꯛꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏ ꯑꯌꯥꯕꯤꯒꯨꯝꯕ ꯄꯨꯂꯤꯁꯒꯨꯝꯕ ꯀꯃꯥꯟꯗꯣꯒꯨꯝꯕ ꯊꯝꯅꯤꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯗꯅ ꯂꯩꯕꯁꯤꯗꯀꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯁꯦꯔꯧꯗꯒꯤ ꯊꯣꯏꯕꯤ ꯀꯃꯥꯏꯅ ꯇꯧꯕꯤꯔꯛꯄꯅꯣ ꯃꯐꯝꯁꯦ ꯑꯍꯥꯟꯕ? ꯑꯩꯗꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗꯒꯤ ꯂꯥꯛꯑꯦ ꯑꯉꯥꯡꯗꯨꯒ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯂꯥꯛꯑꯕꯅꯤꯅ ꯐꯣꯟꯕꯨꯗꯤ ꯄꯥꯎ ꯐꯥꯎꯅꯩ ꯃꯥꯒ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛ ꯊꯦꯡꯅꯔꯛꯇ꯭ꯔꯦ ꯑꯩꯗꯤ ꯌꯨꯝꯗꯗꯤ ꯑꯇꯩ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯈꯣꯠꯈꯤꯕ ꯂꯩꯕ꯭ꯔꯣ? ꯂꯩꯌꯦ ꯌꯨꯝ ꯃꯩꯁꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ? ꯌꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯀꯌꯥꯅꯣ ꯃꯤ ꯀꯌꯥꯅꯣ? ꯃꯤ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏ ꯏꯅꯝꯃ ꯍꯣꯏ ꯂꯣꯏꯅꯃꯛ ꯔꯤꯂꯤꯞ ꯁꯤꯗ ꯂꯣꯏ ꯂꯩꯕꯤꯕ꯭ꯔꯣ? ꯑꯩꯈꯣꯏ 3 ꯑꯃꯗꯤ ꯂꯩꯌꯦ ꯏꯃꯥꯅ ꯀꯩꯅꯣꯗ ꯂꯥꯡꯃꯩꯗꯣꯡꯗ ꯂꯩ ꯑꯗꯩ ꯏꯆꯦꯅ ꯋꯥꯡꯉꯨꯗ ꯂꯩꯕ ꯇꯣꯉꯥꯟ ꯂꯩ ꯌꯨꯝꯗ ꯍꯟꯅꯤꯡꯕꯒꯤ ꯀꯔꯤ ꯐꯥꯎꯕ ꯈꯣꯠꯄ ꯀꯔꯤ ꯂꯩꯒꯦ? ꯌꯨꯝꯗ ꯍꯟꯅꯤꯡꯉꯦ ꯊꯨꯅ ꯆꯪꯕ ꯌꯥꯅꯕ ꯍꯣꯠꯅꯅꯤꯡꯉꯤ